ꯑꯩꯈꯣꯏꯒꯤ ꯂꯥꯟꯍꯧꯕꯅꯦꯅ ꯂꯥꯛꯑꯦ ꯑꯍꯤꯡꯗꯨꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝꯗ ꯂꯣꯠꯂꯦ ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝꯗꯒꯤ ꯂꯣꯠꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤ 50ꯗꯒꯤ ꯑꯩꯅ ꯂꯤꯛ ꯑꯣꯏꯔꯒ ꯆꯦꯟꯊꯣꯛꯆꯔꯛꯑꯦ ꯄ꯭ꯔꯙꯥꯟ ꯃꯁꯥꯃꯛ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯃꯤ ꯅꯨꯄꯤ 10ꯃꯨꯛꯇꯒ ꯅꯨꯄꯥ ꯈꯔꯒ ꯅꯨꯄꯥ 10-30ꯃꯨꯛ ꯂꯩꯀꯥꯏ ꯉꯥꯛꯄ ꯅꯨꯄꯥ ꯈꯔꯒ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯆꯦꯟꯊꯣꯛꯃꯤꯟꯅꯔꯦ ꯃꯣꯏꯅ ꯇꯥꯟꯅ ꯅꯣꯡꯃꯅ ꯀꯥꯞꯄꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯝꯃꯒꯦ ꯈꯪꯗꯅ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯜꯂꯦ ꯆꯦꯟꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯥꯔꯦ ꯀꯣꯟꯅ ꯊꯪꯗ ꯃꯟꯇ꯭ꯔꯤꯒꯤ ꯀꯩꯅꯣꯒꯤ ꯌꯨꯝꯗ MLAꯒꯤ ꯌꯨꯝꯗ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯃꯤ 2,000ꯃꯨꯛ ꯂꯩꯔꯦ 2,000ꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯌꯥꯝ ꯋꯥꯅ ꯆꯦꯗ ꯈꯨꯜꯂꯒ ꯆꯦꯗ ꯈꯨꯜꯂ ꯆꯦꯡ ꯆꯪꯕ ꯆꯥꯔꯒ ꯊꯋꯥꯏꯗꯕꯨ ꯍꯤꯡꯉꯗꯤ ꯊꯣꯛꯆꯔꯦ ꯂꯩꯖꯔꯦ ꯄꯨꯡ 2ꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯕꯨ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯄꯤꯅꯕꯒꯤ ꯍꯣꯠꯅꯕꯤꯗꯦ ꯀꯅꯥꯅ ꯊꯥꯔꯛꯏꯅꯣꯗꯤ ꯈꯪꯗꯦ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯦ ꯒꯥꯔꯤ 10ꯃꯨꯛ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯌꯤꯕ ꯍꯤꯡꯅꯤꯡꯉꯥꯏ ꯊꯣꯛꯄ ꯇꯥꯗꯕꯗ ꯑꯩꯈꯣꯏꯁꯦ ꯇꯨꯁꯟꯗꯕꯁꯨ ꯌꯥꯎꯔꯦ ꯊꯣꯡꯗꯨꯗ ꯊꯤꯡꯖꯤꯟꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯎꯆꯤꯟꯅ ꯑꯩ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯤ ꯑꯩ ꯀꯞꯄꯦ ꯑꯩ ꯏꯆꯥ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯏꯆꯥꯒꯤꯗꯃꯛ ꯑꯩꯅ ꯍꯤꯡꯉꯛꯑꯒ ꯏꯆꯥꯁꯤꯡ ꯂꯩꯍꯧꯔꯦ ꯑꯩꯅ ꯀꯞꯄꯒ ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯞꯄ ꯃꯇꯝꯗ ꯅꯪ ꯀꯞꯄꯅꯨ ꯅꯪ ꯈꯛꯇꯔꯥ ꯑꯩ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯖꯔꯛꯄ ꯃꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯑꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯐꯥꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩ ꯊꯝꯃꯒ ꯑꯩ ꯀꯞꯄꯦ ꯑꯗꯨꯝ ꯀꯞꯄ ꯂꯩꯔꯦ ꯑꯩꯈꯣꯏ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯊꯣꯛꯄꯤꯔꯦ ꯊꯣꯛꯂꯛꯑꯦ ꯆꯤꯡ ꯀꯥꯔꯛꯁꯤꯗ ꯑꯃꯨꯛ ꯂꯦꯞꯍꯜꯂꯦ ꯌꯥꯝ ꯆꯟꯖꯔꯕ ꯃꯐꯝꯁꯤꯗ ꯂꯦꯞꯍꯜꯂꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯒ ꯑꯃꯨꯛꯀ ꯍꯜꯍꯜꯂꯦ ꯑꯃꯨꯛꯀ ꯆꯠꯍꯜꯂꯦ ꯑꯃꯨꯛꯀ ꯍꯜꯍꯜꯂꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯄꯨꯝꯅꯃꯛꯁꯦ ꯃꯥꯡꯕ ꯇꯥꯔꯦꯀꯣ ꯑꯅ ꯑꯩꯈꯣꯏ ꯀꯞꯅꯔꯦ ꯂꯥꯎꯅꯔꯦ ꯂꯣꯏꯅ ꯂꯥꯎꯅꯔꯀꯥꯟꯗ ꯍꯥꯏꯅ ꯁꯨꯒꯨꯅꯨ ꯌꯧꯔꯛꯑꯦ ꯁꯨꯒꯨꯅꯨ ꯌꯧꯔꯛꯄꯗꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥ 2 ꯌꯥꯎꯔꯛꯇꯔꯦ ꯑꯩꯅ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯣꯏ ꯏꯃꯥꯅ ꯊꯥꯗꯣꯛꯑꯕꯅꯤꯀꯣ ꯅꯣꯏ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯑ ꯂꯥꯛꯎ ꯑꯩ ꯃꯤꯆꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯆꯥꯁꯤꯡꯁꯦ ꯊꯅꯝꯃꯕꯅꯤꯀꯣ ꯍꯥꯏꯔꯒ ꯑꯩ ꯀꯞꯅ ꯂꯥꯛꯑꯦ ꯂꯝꯐꯝꯗ ꯑꯩꯁꯨ ꯊꯋꯥꯏ ꯊꯥꯕ ꯑꯣꯏꯒꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯁꯨ ꯏꯊꯟꯗ ꯁꯣꯏꯖꯥꯠ ꯇꯧꯒꯦ ꯈꯟꯒꯦ ꯃꯇꯝꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯌꯨꯝ ꯃꯩ ꯆꯥꯎꯔꯦ ꯑꯩ ꯅꯥꯒꯔꯛꯄ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯁꯨꯖꯔꯒ ꯌꯨꯝ ꯄꯥꯟꯕ ꯉꯝꯕ ꯍꯣꯠꯆꯔꯛꯄꯅꯤ ꯑꯩ ꯏꯆꯥꯁꯦ ꯑꯩ ꯅꯨꯄꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯆꯥꯁꯤꯡꯒ ꯀꯣꯜꯂꯒ ꯌꯥꯝ ꯋꯥꯅ ꯃꯇꯝ ꯆꯨꯝꯅ ꯇꯨꯡꯖꯔꯛꯄ ꯄꯩꯁꯥ ꯆꯦꯡ ꯐꯧ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒ ꯑꯩꯅ ꯍꯤꯡꯕꯒꯤ ꯀꯔꯤ ꯃꯇꯧ ꯇꯥꯒꯦ ꯑꯩ ꯍꯤꯡꯅꯤꯡꯗꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯄꯤꯕꯤꯗꯨꯅ ꯁꯦꯔꯧꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥ ꯏꯆꯥ ꯈꯔ ꯂꯩꯍꯧꯔꯤ ꯑꯀꯟꯕ ꯄꯣꯁ ꯊꯥꯖꯟꯕꯤꯗꯨꯅ ꯃꯣꯏꯕꯨ ꯀꯟꯅꯕ ꯇꯧꯕꯤꯌꯨ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯂꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗꯧꯅ ꯊꯝꯕꯤꯔꯒꯁꯨ ꯌꯨꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯌꯨꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯌꯨꯝꯗ ꯌꯥꯝ ꯅꯨꯡꯁꯤ ꯏꯄꯥꯁꯨ ꯂꯩꯍꯧꯔꯦ ꯏꯄꯥꯁꯨ ꯌꯨꯝꯗꯣ ꯋꯥꯅ ꯆꯠꯆꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯃꯩ ꯇꯥꯔꯁꯨ ꯇꯥꯗꯅꯣ ꯍꯥꯏꯅ ꯃꯣꯏ ꯂꯩꯍꯧꯔꯦ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏ ꯃꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯕꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯦ ꯀꯅꯥꯁꯨ ꯌꯦꯡꯕꯤꯗꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯂꯥꯛꯄꯤꯗꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯗꯒꯤ ꯀꯂꯞꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯄꯤꯖꯩ ꯌꯥꯝ ꯄꯤꯖꯔꯒꯁꯨ ꯑꯩ ꯌꯨꯝ ꯅꯨꯡꯁꯤ ꯌꯨꯝꯗ ꯑꯣꯜꯂꯕꯁꯨ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯌꯨꯝꯗ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯃꯌꯥꯝꯅ ꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ